ꯊꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯕꯣꯏꯔꯦ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯅꯪꯕ ꯃꯃꯥꯁꯤꯅ ꯆꯤꯡꯗ ꯁꯤꯡ ꯆꯠꯂꯒ ꯃꯃꯥ ꯃꯆꯥꯁꯦ ꯆꯥꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯍꯤ 3ꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯃꯄꯥꯁꯦ ꯁꯤꯗꯣꯛꯈꯤꯗꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯆꯤꯡꯁꯤꯗ ꯁꯤꯡ ꯈꯨꯜꯂꯒ ꯁꯤꯡꯕꯨꯟ ꯐꯥꯔꯒ ꯃꯆꯥꯁꯤꯁꯨ ꯃꯅꯪꯒꯟꯗ ꯄꯣꯠꯁꯜꯂꯦꯔꯒ ꯁꯤꯡꯁꯤ ꯈꯨꯜꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯅꯤꯗꯣ ꯏꯕꯦꯝꯃ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯒꯤꯅꯦ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯒ ꯑꯃꯨꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯁꯤꯡ ꯆꯟꯕ ꯆꯠꯄꯣꯏꯔꯦ ꯆꯤꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯉꯁꯤꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯨꯟꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯒꯁꯨꯅꯦ ꯏꯂꯥꯞ ꯂꯥꯞꯇꯅ ꯃꯌꯥꯝꯒ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯄꯖꯥꯠꯅꯤ ꯁꯤꯡ ꯆꯟꯕ ꯍꯥꯏꯁꯦ ꯁꯤꯡ ꯑꯀꯪꯕꯁꯤ ꯈꯨꯜꯂꯦꯗꯅ ꯑꯗꯨꯒ ꯊꯨꯞꯄꯒ ꯃꯄꯨꯟꯁꯤ ꯄꯨꯟꯖꯜꯂꯦꯔꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯅꯦꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯍꯧꯔꯤꯕ ꯎꯄꯥꯟ ꯋꯥꯄꯥꯟꯗꯨꯗꯤ ꯌꯥꯅꯤꯡꯗꯕ ꯃꯃꯥꯁꯤꯅ ꯑꯗꯨꯅ ꯑꯀꯪꯕꯁꯤ ꯈꯨꯜꯂꯒ ꯁꯤꯡꯕꯨꯟꯁꯤ pullaga ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯃꯥ ꯃꯆꯥꯁꯦ ꯆꯥꯕꯁꯤꯗ ꯃꯆꯥꯁꯤꯁꯨ ꯅꯣꯡꯃꯒꯤ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 12-13 ꯍꯥꯏꯔꯛꯄ ꯇꯟꯖꯥꯗꯣ ꯑꯗꯨ ꯐꯥꯔꯕ ꯑꯗꯒꯤꯗꯤ ꯆꯤꯡꯁꯤꯗ ꯁꯤꯡꯁꯤ ꯈꯨꯟꯅ ꯃꯃꯥꯁꯤꯅꯒ ꯁꯨꯝ ꯈꯟꯕꯖꯥꯠꯅꯤ ꯑꯩꯈꯣই ꯏꯃꯥ ꯏꯆꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯁꯜꯂꯗ꯭ꯔꯥ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯛ ꯊꯟ ꯆꯥꯕ ꯐꯪꯅꯕ ꯑꯃꯨꯛꯇꯗꯤ ꯄꯤꯅꯕꯤꯕ ꯏꯁꯣꯔꯅ ꯃꯃꯥꯁꯤꯅ ꯍꯦꯛ ꯆꯤꯡꯁꯤꯗ ꯍꯦꯛ ꯈꯨꯔꯝꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯁꯦ ꯅꯥꯗꯅ ꯁꯤꯡ ꯆꯟꯕꯁꯦ ꯆꯠꯄ ꯉꯝꯃꯣꯏꯗꯧꯔꯦꯅꯦ ꯑꯗ ꯃꯃꯥꯁꯤꯅ ꯈꯜꯂꯦ ngасꯤꯗꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯊꯣꯛꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ngасꯤꯗꯤ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯡꯗꯣ ꯆꯜꯂꯨꯗ꯭ꯔꯒꯗꯤꯅꯦ ꯃꯕꯥꯅꯤꯁꯦ ꯆꯔꯥ ꯍꯦꯟꯗꯣꯏꯕ ꯑꯗꯩꯗꯨꯗ ꯃꯃꯥꯁꯤꯅ ꯈꯜꯂꯦ ngасꯤꯗꯤ ꯑꯩꯕꯨꯗꯤ ꯐꯔꯦ ꯏꯆꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤꯅ ꯃꯥꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂ ꯂꯩꯀꯥꯟꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯏꯃꯥ ꯀꯩꯗꯧꯔꯦ ngасꯤꯗꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ 이마징 ngасꯤꯗꯤ 이사제 쪽ꯊꯕ나 와ꯕ나 ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ 이마 이자 ngасꯤꯁꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯅꯦ 이마ꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯤꯅꯦ 이마 이ꯕꯨꯡꯉꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ 이마 ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯒꯦ 이마ꯏ ꯃꯍꯨꯠ ꯑꯩ ꯍꯦꯛꯇ ꯆꯠꯀꯦꯁꯦ 이마 ꯍꯥꯏꯔꯦ 이마 이ꯕꯨꯡꯉꯣ 이마 이미ꯠꯇꯗꯤ 이자제 ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯅ 이자나 ꯁꯤꯡ ꯆꯟꯕ ꯉꯝꯃꯣꯏꯅ ꯈꯜꯂꯤꯅꯤꯅꯦ ꯑꯅ ꯃꯃꯥꯁꯤꯅ 이마 ꯑꯩ ꯉꯝꯅꯦꯃꯤ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦ ꯑꯩ ꯀꯤꯗꯦ ꯑꯩ ꯀꯩꯝꯇ ꯑꯀꯤꯕꯒ ꯂꯩꯇꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯕꯨꯜ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯑꯒ ꯌꯣꯜꯂꯒꯅꯦ 이마ꯒ 이바ꯅꯤ ꯆꯥꯅꯅꯕ ꯆꯦꯡ ꯋꯥꯜꯂꯛꯀꯦ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯃꯄꯤꯁꯤ ꯏꯔꯥ ꯆꯦꯠꯂꯒꯅꯦ ꯃꯃꯥꯁꯤꯅ 이마ꯒꯤ ꯕꯨꯡꯉꯣ 이마ꯅ 이자ꯕꯨ ꯅꯣꯡꯃꯇ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯄꯤꯖꯕ ꯉꯝꯗꯦ ꯅꯐꯤ ꯐꯤꯔꯣꯟ ꯐꯖꯕ ꯑꯝꯇꯁꯨ ꯂꯩꯕꯤꯔꯒ ꯁꯦꯠꯍꯟꯕ ꯆꯥꯍꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯆꯥꯛ ꯐꯪꯉꯤ ꯅꯣꯡꯃꯇ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦꯅꯦ 이마ꯒꯤ ꯕꯨꯡꯉꯣ 이마ꯅꯤ ꯅꯪꯅ ꯉꯁꯤ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ 이마ꯒꯤ ꯕꯨꯡꯉꯣ ꯑꯅ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯑꯗꯒꯤꯗꯤ 이마 ꯀꯞꯀꯅꯨ 이마 ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦ ꯁꯦ ꯀꯞꯀꯅꯨ 이마 ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯆꯠꯂꯨꯒꯦꯁꯦꯅ ꯐꯔꯦ ꯅꯪꯅꯅꯦ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯆꯠꯂꯣ ꯁꯣꯏꯗ ꯉꯥꯝꯗꯅꯅꯦ 이자 ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯕ ꯑꯣꯏꯖꯅꯨ ꯆꯠꯂꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯤꯡ ꯆꯟꯕꯗꯣ ꯆꯠꯇ꯭ꯔꯦꯗꯣ ꯁꯤꯡ ꯆꯟꯕ ꯆꯠꯇꯕꯗꯨꯗ ꯆꯤꯡꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅꯁꯨ ꯈꯟꯕꯖꯥꯠꯅꯤ ngасꯤꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯤꯡ ꯆꯟꯕ ꯂꯥꯛꯇꯦꯗ ꯑꯅ ꯈꯟꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯈꯨꯗꯤ ꯗꯛ ꯂꯥꯎꯅ ꯆꯩꯇꯦꯝꯗ ꯊꯣꯛ ꯊꯦꯡꯖꯜꯂꯒ ꯇꯨꯁꯟꯕꯅꯤꯗꯅ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯁꯤꯒꯤ ꯆꯩꯇꯦꯛꯁꯤꯅꯅꯦ ꯈꯨꯗꯤ ꯇꯦꯜꯂꯦꯅ ꯃꯥꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯆꯩꯇꯦꯛꯁꯦ ꯑꯗꯒꯤꯗꯤ ꯆꯤꯡꯁꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯁꯤꯡꯁꯦ ꯇꯥꯞ ꯈꯨꯜꯂꯒ
ꯊꯧꯔꯤꯁꯦ ꯊꯥꯔꯦꯒ ꯁꯤꯡ ꯑꯀꯪꯕꯁꯤꯡꯁꯦ ꯇꯥꯞ 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 ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯅꯍꯥꯅꯤꯅ ꯁꯤꯡ ꯀꯣꯛꯊꯣꯡꯁꯦ ꯁꯥ ꯂꯥꯎꯅ ꯐꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯅꯍꯥꯟꯈꯩ ꯏꯃꯥꯅ ꯄꯣꯔꯛꯄꯗꯩ ꯑꯩꯒꯤꯁꯤꯅ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯁꯤꯡ ꯌꯥꯝꯃꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯃꯥꯅ ꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯒꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯃꯥ ꯈꯨꯗꯤ ꯊꯤꯕ ꯆꯩꯇꯦꯛꯁꯦ ꯁꯤꯁꯤ ꯌꯥꯎꯔꯝꯃꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯍꯦꯁ ꯁꯤꯒꯤ ꯆꯩꯇꯦꯛꯁꯤ ꯅꯠꯇ꯭ꯔꯅꯤ ꯉꯁꯥꯏ ꯑꯩ ꯈꯨꯗꯤ ꯊꯤꯕꯗꯨꯕꯣ ꯑꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯤꯡꯕꯨꯟꯁꯤꯗꯩ ꯁꯠ ꯂꯥꯎ ꯁꯠꯇꯣꯛꯑꯒ ꯑꯃꯨꯛ ꯂꯪꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯆꯩꯇꯦꯛꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯤꯡꯕꯨꯟꯁꯦ ꯊꯣꯡꯒꯠꯀꯦꯅ ꯁꯠ ꯂꯥꯎ ꯊꯣꯡꯒꯠꯀꯦ ꯁꯤꯡꯗꯨ ꯀꯪꯕꯅꯤꯅ ꯌꯥꯡꯕꯅꯤꯅ ꯊꯣꯡꯒꯠ ꯉꯝꯒꯅꯤꯒꯤ ꯋꯥꯈꯟꯗꯅꯦꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯆꯠ ꯂꯥꯎꯅ ꯊꯣꯡꯒꯠꯀꯦ ꯇꯧꯅꯤ ꯃꯆꯤꯐꯥꯎ ꯂꯦꯡꯉꯝꯗ꯭ꯔꯦꯅꯦ ꯉꯁꯥꯏ ꯁꯤꯡꯕꯨꯟꯁꯦ ꯑꯗꯒꯤꯗꯤ ꯑꯁ ꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯝꯃꯁꯨ ꯈꯤꯇꯪ ꯉꯥꯏꯔꯗꯤ ꯈꯤꯇꯪꯈꯛ ꯐꯪꯉꯗꯤ ꯏꯃꯥ ꯏꯆꯥ ꯄꯨꯛ ꯊꯜꯂꯣꯏ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯗꯣ ꯃꯤ ꯑꯃꯇꯪ ꯂꯥꯛꯑꯗꯤ ꯀꯣꯛ ꯌꯧꯅꯕ ꯊꯣꯡꯀꯠꯂꯗꯤ ꯑꯩꯁꯦ ꯄꯨꯕ ꯉꯝꯅꯤꯁꯦ ꯀꯣꯛꯄꯨ ꯌꯧꯈ꯭ꯔꯗꯤ ꯃꯤ ꯑꯃꯇ ꯂꯥꯛꯄ ꯉꯥꯏꯒꯦ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯑꯅ ꯈꯟꯗꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯤꯁꯦ ꯑꯝꯇꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯏꯃꯥ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯍꯧꯗꯦ ꯑꯝꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦꯅ ꯃꯥꯅ ꯑꯃꯨꯛ ꯊꯣꯡꯀꯠꯀꯦ ꯇꯧꯕꯗꯤ ꯉꯁꯥꯏ ꯆꯩꯇꯦꯛ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯥꯎꯕ ꯎꯔꯦꯅꯦ ꯊꯣꯏꯕꯤ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯁ ꯃꯥꯁꯦ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦ ꯀꯤꯖꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯆꯩꯇꯦꯛꯁꯦ ꯑꯩꯅ ꯉꯁꯥꯏ ꯑꯃꯨꯛꯁꯨ ꯑꯥꯗꯁꯨ ꯑꯩꯅ ꯈꯨꯗꯤ ꯊꯤꯐꯝꯗꯁꯨ ꯑꯃꯨꯛ ꯂꯪꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯡꯕꯨꯟꯗ ꯑꯃꯨꯛ ꯌꯥꯎꯔꯝꯃꯦ ꯁꯤꯡꯕꯨꯟꯗ ꯑꯃꯨꯛ ꯌꯥꯎꯔꯝꯃꯦꯅ ꯑꯃꯨꯛ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯌꯥꯎꯔꯝꯃꯦꯅꯦ ꯑꯁ ꯌꯥꯎꯒꯦ ꯌꯥꯎꯖꯔꯁꯅꯨꯗ ꯑꯩ ꯃꯁꯤ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯅꯤꯅ ꯉꯁꯥꯏꯒꯤ ꯁꯤꯡꯕꯨꯟ ꯉꯁꯥꯏ ꯃꯆꯤ ꯂꯦꯡꯉꯝꯗꯕꯗꯣ ꯃꯥꯅ ꯉꯁꯥꯏꯗꯤ ꯌꯥꯝ ꯂꯨꯝꯈꯤꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯍꯦꯛꯇ ꯐꯠ ꯂꯥꯎ ꯊꯣꯡꯉꯁꯨ ꯂꯨꯀ꯭ꯔꯥꯛꯃꯨꯛ ꯌꯥꯡꯉꯦꯅꯦ ꯑꯗꯩ ꯃꯥꯁꯤ ꯉꯛꯑꯦ ꯀꯔꯤꯅꯣ ꯉꯁꯥꯏꯗꯤ ꯃꯆꯤꯐꯥꯎ ꯂꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯀ꯭ꯔꯥꯛꯃꯨꯛ ꯌꯥꯡꯉꯤꯁꯦ ꯑꯗ ꯃꯥꯁꯦ ꯉꯁꯥꯏ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯇꯅ ꯃꯁꯥꯁꯦ ꯄꯥꯈꯠꯄꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯊꯛꯀꯠꯄꯣꯏ ꯋꯥꯈꯜꯁꯦ ꯈꯟꯗꯅ ꯃꯥꯁꯦ ꯃꯀꯣꯛꯇ ꯁꯤꯡꯕꯨꯜ ꯑꯆꯧꯕ ꯑꯃ ꯄꯨꯔꯤꯕꯒꯗꯣ ꯉꯁꯥꯏ ꯆꯩꯇꯦꯛꯇꯨꯅ ꯌꯥꯡꯍꯜꯂꯤꯖꯥꯠꯅꯦꯕ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯁꯤꯡꯕꯨꯟ ꯄꯨꯔꯛꯏꯒꯗꯣ ꯑꯔꯨꯝꯕ ꯐꯥꯎꯗꯪꯈꯩ ꯃꯥꯁꯦ ꯄꯔꯞ 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 ꯃꯌꯨꯝ ꯇꯥꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤꯗꯅ ꯑꯗꯒꯤꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯃꯥꯅ ꯄꯣꯔꯛꯏꯕ ꯁꯤꯡꯕꯨꯟꯁꯤ ꯕꯝ ꯂꯥꯎꯅ ꯊꯥꯗꯔꯦ ꯊꯥꯗꯔꯒ ꯃꯃꯥꯅ ꯍꯤꯞꯄꯤꯕ ꯖꯒꯥꯗꯣ ꯇꯥꯅ ꯄ꯭ꯔꯕꯞ ꯂꯥꯛꯑꯒ ꯏꯃꯥꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯜꯂꯛꯑꯕ꯭ꯔꯣ ꯏꯆꯥꯕꯣ ꯑꯧ ꯏꯃꯥ ꯍꯥꯏꯔꯒ ꯃꯥꯅ ꯃꯃꯥꯁꯤꯗ ꯇꯝꯃꯦ ꯏꯃꯥ ꯑꯩꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗ ꯆꯩꯇꯦꯛ ꯑꯃꯗ ꯈꯨꯗꯤ ꯊꯤ ꯑꯗꯒꯤ ꯑꯩꯅ ꯍꯨꯟꯇꯣꯛꯑꯝꯃꯦ ꯑꯗꯒꯤ ꯁꯤꯡ ꯄꯨꯟꯕꯗ ꯌꯥꯎꯔꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯍꯧꯗꯩ ꯂꯣꯏꯐꯥꯎ ꯃꯃꯥꯁꯤꯗ ꯋꯥꯔꯤꯁꯦ ꯇꯝꯃꯦꯕ ꯋꯥꯔꯤꯁꯦ ꯃꯃꯥꯁꯤꯗ ꯑꯗꯒꯤꯗꯤ ꯃꯃꯥꯁꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯆꯩꯇꯦꯛꯇꯣ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯎ ꯌꯥꯗ꯭ꯔꯥꯅ ꯃꯃꯥꯁꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯁꯤꯡꯕꯨꯟꯗ ꯌꯥꯎꯍꯧꯏ ꯏꯃꯥ ꯂꯧꯁꯜꯂꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯍꯦꯛꯇ ꯁꯨꯃꯥꯡꯁꯤꯗ ꯁꯤꯡꯁꯤꯅ ꯍꯦꯛꯇ ꯒꯥꯔꯤ ꯃꯄꯣꯠ 3-4ꯗꯧꯅ ꯍꯦꯛꯇ ꯄꯩꯔ ꯂꯩꯔꯝꯃꯕꯅꯤꯅꯦ ꯁꯤꯡ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯄꯣꯔꯛꯄꯗꯤ ꯁꯤꯡ ꯃꯄꯨꯜ ꯃꯆꯥ ꯑꯃꯈꯛꯇꯅꯤꯗꯣ ꯍꯦꯛꯇ ꯃꯥꯁꯦ ꯉꯛꯈꯤꯗꯅ ꯑꯗꯒꯤ ꯍꯔꯥꯎꯁꯨ ꯍꯔꯥꯎꯔꯦ ꯉꯛꯁꯨ ꯉꯛꯑꯦ ꯇꯧꯔꯝꯃꯤꯕ ꯃꯇꯧꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯄ꯭ꯔꯕ ꯆꯪꯉꯒ ꯏꯃꯥ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯏꯃꯥ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯊꯣꯛꯂꯛꯎꯅꯦꯅ ꯃꯃꯥꯁꯦ ꯆꯤꯡꯉꯒ ꯄ꯭ꯔꯕ ꯄꯨꯊꯣꯔꯛꯑꯦ ꯏꯁ ꯁꯤꯡꯁꯤꯗꯤ ꯏꯟꯊꯣꯛ ꯌꯥꯝꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯡꯁꯤ ꯌꯥꯝꯃꯦꯕꯨ ꯑꯅ ꯍꯥꯏꯔꯒ ꯃꯃꯥꯁꯤꯁꯨ ꯉꯛꯑꯦ ꯑꯗꯒꯤ ꯀꯗꯥꯏ ꯅꯪꯅ ꯆꯩꯇꯦꯛ ꯑꯩꯗꯨꯗꯤ ꯀꯗꯥꯏ ꯑꯅ ꯍꯥꯏ ꯏꯃꯥ ꯆꯩꯇꯦꯛꯇꯨꯅꯅꯦ ꯇꯨ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯒꯤ ꯂꯝꯌꯥꯏꯁꯤꯗ ꯐꯩꯅ ꯇꯥ ꯂꯩꯔꯦ ꯇꯨ ꯑꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯒ ꯇꯨ ꯁꯤꯒꯤ ꯆꯩꯇꯦꯛꯁꯤꯅꯦ ꯑꯅ ꯃꯃꯥꯁꯤꯗ ꯇꯝꯃꯦ ꯑꯗꯩ ꯃꯃꯥꯁꯤꯅ ꯆꯩꯇꯦꯛꯁꯤꯗ ꯈꯣꯏꯔꯝꯃꯦ ꯆꯩꯇꯦꯛꯁꯤꯗ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯉꯁꯥꯏ ꯆꯩꯇꯦꯛꯇꯣ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯑꯦꯅꯦ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯉꯛꯈ꯭ꯔꯕꯅꯤ ꯃꯃꯤꯠ ꯃꯅꯥꯒ ꯆꯞ ꯆꯞ ꯌꯨꯡꯉꯒ ꯄꯥꯈꯠꯄꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯇꯧꯕꯁꯤꯗ ꯍꯅꯨꯕꯤꯁꯤꯅ ꯍꯥꯏꯔꯦ ꯏꯆꯥ ꯁꯥ ꯏꯁꯨꯆꯥ ꯀꯤꯒꯅꯨ ꯉꯛꯀꯅꯨ ꯑꯩꯁꯦ ꯅꯣꯏꯅ ꯁꯤꯡ ꯍꯦꯛ ꯊꯤꯔꯤꯕ ꯎꯃꯪ ꯆꯤꯡꯗꯨꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩ ꯑꯗꯨꯅꯅꯦ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩ ꯅꯃꯥ ꯅꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯣꯏꯅ ꯁꯨꯛ ꯁꯥꯡꯂꯕ ꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯎ ꯄꯥꯝꯕꯤ ꯑꯃꯇ ꯌꯥꯟꯊꯠꯇꯅ ꯋꯥ ꯄꯥꯝꯕꯤ ꯑꯃꯇ ꯌꯥꯟꯊꯠꯇꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗ ꯇꯧꯔꯛꯇ꯭ꯔꯤ ꯑꯀꯪꯕ ꯎꯁꯥ ꯋꯥꯁꯥ ꯈꯨꯟꯕ ꯅꯠꯇꯅ ꯅꯃꯥꯅ ꯍꯦꯛ ꯈꯣꯏꯔꯝꯕꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯅꯃꯥ ꯅꯆꯥꯅ ꯍꯦꯛ ꯋꯥꯔꯕ ꯃꯇꯝꯗꯅꯦ ꯑꯩꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯎ ꯑꯩ ꯍꯦꯛꯇ ꯅꯣꯏꯒꯤ ꯅꯅꯥꯛꯇ
ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯅꯅꯦ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯟꯁꯤꯡꯁꯦ ꯌꯥꯟꯊꯠꯀꯅꯨ ꯑꯀꯪꯕ ꯎ ꯋꯥꯗ ꯄꯨꯈꯨꯜꯂꯨ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯖꯔꯣ ꯆꯥꯕ ꯊꯛꯄ ꯅꯅꯤꯡ ꯊꯨꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯣꯏꯖꯔꯣꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯂꯤꯟꯖꯥꯎ ꯑꯃ ꯑꯣꯜꯂꯒ ꯃꯥꯁꯦ ꯆꯤꯡꯗꯨꯗ ꯖꯔ 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 ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯁꯥꯏꯒꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯕꯣꯔ ꯄꯤꯔꯝꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯅ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦ